Chief Minister Yumnam Khemchandna HPV vaccination camp hꯧdokre lemna hidak kapthokpagi khudongchawa phanglagani. Nupisingda khwaidagi chang wangna naganba cervical cancer thingnabagi pandamda ngasi lebak asigi Prime Minister Narendra Modi na Rajasthangi Ajmerda nationwide human papilloma virus HPV lebak sinba thungna kappa hꯧdokre. Thaurom asigi manung channa Manipurdasu virtual gi khuthangda state asigi Chief Minister Yumnam Khemchandna sarukyaduna Jenimsta pangthokre. Thaurom asigi mangoinana North Eastern Council na fund piraga implement tauba scheme gi makhada piba Directorate of Health Services Manipur na sinagadaba ambulance kuntra humdoi lamthabagi thaurom su pangthokhi. Ngasi lamtha khiba ambulance kuntra humdoi aduna state asigi district taratarukta yawhunduna mironbi amadi angang singda piba health care services hengat hanba ngamgani haibagi thajaba thamli ngasi lamtha khiba ambulance sing magi district sing yauna kre hai sahitra mari suraba laiba asigi nupi macha singbo human papilloma virus HPV vaccine kapthokpagi nationwide drive asi Sostanari program gi saruk ama oina cervical cancer mapung phana muthatnaba pandamda Prime Minister Narendra Modi na howdokpani human papilloma virus HPV vaccine asi sen amata tingdana free da sahitra mari suraba nupi macha singda government ki health facility laiba community health center sing district hospital sing primary health center sing da kapthokpa yagani. Cervical cancer na naduna chahi amada India da nupi lising humdra rom siwa thengnari HPV vaccination campaign howdokpa loaraba matung Chief Minister Yumnam Khemchandna Jenims manungda koina chatuna lambi sembagi hojik paikhatliba thabaksing yengsinki. Chief Minister Yumnam Khemchandna ana laengpham oiriba Jenims ta full thang duna hospital ama oibagi environment leitribasi lehennaba PWD gi mioi kauraga emergency lauthok-tuna khudaktagi lambi sembagi thabak suba hounaba khanghanki. Honglakliba koibagi fibam thengnabada ikoi khudinggi thaudang lei. Malemgi oina honglakliba koibagi fibam thengnabada ikoi khudinggi thaudang lei haina DM University gi Vice Chancellor Professor W Chandababu na phongdokre. Wafam asi Manipur Lainga ki Directorate of Environment and Climate Change gi Media Resource Center amadi State Climate Change Cell na sinduna Climate Change Reporting the Media Fellowship phanglaba singi taruk suba interaction gi thoromda phongdokhibani. Akoibagi phibamda honglakliba solid waste management na singba hiram sing asi school gi curriculum da haptuna Mahiroi singda pikling etiki khanganba mathau tai haina palladuna haurakliba angang sing da hiram sing asigi matang da ningthina khangan khiba thoklabadi khunai amadi akoibagi phibambu nungsiba amadi kanningbagi wakhalon sing poklakani luchingba policy semliba amadi mari leinaba authority sing khaktana honaraga akoibagi phibam kanba ngamgadaba natte haiba wafam su thamki. Matik chawa chairak pirabadi makhata na pamdaba thodok thokpagi sang hantharakani. Criminal trials sing matam hangthana thambagi mahutta athuba matamda wail piduna matik chawa chairak pirabadi makhata na pamdaba thodok thokpagi sang hantharakani haina Supreme Court ki Justice Sanjay Karol na phongdokre. Wafam asi ngasi High Court of Manipur amasung Manipur Judicial Academy na High Court of Manipur gi traumdoi suba mapok komon ga mari leinana criminal law gi matang da pangthokpa nom gi oiba lecture series gi thoromda wafamasi phongdokhibani. Indian Constitution gi article 38 A gi makhada justice delivery system gi khudongchaba phangdana lairiba mioi singi wakat taba changi haiki ngasi oiriba India gi thak asi yaunama honabada lawyer singna achauba thodang lauduna lakli haiba wafam Justice Sanjay na phongdokhi amasung makhata na laibak asigi ngamkhai amadi ningkha tamba ngaknabagi mathakta apunbagi saktam sagannabu honaminisi haina paujenki.
ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯖꯖ ꯖꯁꯇꯤꯁ ꯑꯦꯟ ꯀꯣꯇꯤꯁꯣꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯍꯣꯡꯂꯛꯂꯤꯕ ꯂꯣꯒꯤ ꯑꯍꯣꯡꯕ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯁꯨ ꯌꯥꯎꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯆꯪꯏ, ꯍꯣꯠꯅꯍꯧꯗꯕ ꯊꯣꯛꯂꯕꯗꯤ ꯃꯅꯤꯡ ꯍꯟꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯒꯅꯤ꯫ ꯗꯤꯖꯤꯇꯦꯜꯒꯤ ꯃꯇꯝ ꯑꯁꯤꯗ ꯁꯥꯏꯕꯔ ꯊ꯭ꯔꯦꯠ ꯑꯁꯤꯁꯨ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯩꯊꯦꯡ ꯄꯤꯕ ꯍꯤꯔꯝ ꯑꯃ ꯑꯣꯏꯔꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯗꯥꯇꯥ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯦꯛ 2012 ꯑꯃꯗꯤ ꯗꯥꯇꯥ ꯄ꯭ꯔꯣꯇꯦꯛꯁꯟ ꯔꯨꯜꯁ 2015ꯅ ꯄꯤꯔꯤꯕ ꯀꯥꯡꯂꯣꯟꯁꯤꯡ ꯅꯩꯅꯕ ꯆꯪꯏ ꯍꯥꯏꯈꯤ꯫ ꯏꯔꯥꯡ ꯂꯩꯕ ꯃꯐꯝꯗ ꯀꯩꯗꯧꯉꯩꯗ ꯆꯥꯎꯈꯠꯄ ꯊꯧꯔꯥꯡ ꯃꯄꯨꯡ ꯐꯥꯅ ꯄꯥꯏꯈꯠꯄ ꯉꯝꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯖꯁꯇꯤꯁ ꯀꯣꯇꯤꯁꯣꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯤꯈꯜꯒꯤ ꯃꯥꯡꯑꯣꯏꯅꯅ ꯑꯁꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯕꯤ.ꯖꯦ.ꯄꯤꯒꯤ ꯖꯟ ꯑꯁꯤꯔꯋꯥꯗ ꯌꯥꯇ꯭ꯔꯥ ꯍꯧꯗꯣꯛꯈ꯭ꯔꯦ꯫ ꯂꯥꯛꯂꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜꯒꯤ ꯃꯥꯡꯑꯣꯏꯅꯅ ꯑꯁꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯤꯃꯟꯇ ꯕꯤꯁ꯭ꯋ ꯁꯔꯃꯅ ꯉꯁꯤ ꯁꯣꯅꯤꯠꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯙꯦꯀꯤꯌꯥꯖꯨꯂꯤꯗꯒꯤ ꯁ꯭ꯇꯦꯠ ꯕꯤ.ꯖꯦ.ꯄꯤꯒꯤ ꯖꯟ ꯑꯁꯤꯔꯋꯥꯗ ꯌꯥꯇ꯭ꯔꯥ ꯍꯧꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯑꯍꯧꯕ ꯅꯨꯃꯤꯠꯇ ꯌꯥꯇ꯭ꯔꯥ ꯑꯁꯤꯅ ꯁꯣꯅꯤꯠꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤ 5 ꯌꯧꯁꯤꯟꯕ ꯉꯝꯈꯤ꯫ ꯕꯤ.ꯖꯦ.ꯄꯤꯒꯤ ꯋꯥꯉꯥꯡꯂꯣꯏ ꯑꯃꯅ ꯍꯥꯏꯈꯤ, ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒ ꯍꯛꯊꯦꯡꯅꯅ ꯄꯥꯎ ꯐꯥꯎꯅꯅꯕꯒꯤꯗꯃꯛ ꯄꯥꯔꯇꯤꯅ ꯖꯇ꯭ꯔꯥ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯖꯇ꯭ꯔꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯤꯑꯣꯏ ꯂꯥꯈ ꯑꯃꯒ ꯎꯅꯅꯕ ꯄꯥꯟꯗꯝ ꯊꯝꯂꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ꯫ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯌꯥꯇ꯭ꯔꯥ ꯑꯁꯤ ꯃꯥꯔꯆ 9 ꯐꯥꯎꯕ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯌꯥꯇ꯭ꯔꯥ ꯑꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯁꯦꯟꯇ꯭ꯔꯦꯜ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠ ꯑꯅꯤꯃꯛꯅ ꯄꯥꯏꯈꯠꯂꯤꯕ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯑꯃꯁꯨꯡ ꯌꯥꯏꯐ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯃꯤꯌꯥꯝꯗ ꯈꯪꯍꯟꯒꯅꯤ ꯑꯃꯗꯤ ꯂꯥꯛꯂꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜꯒꯤꯗꯃꯛ ꯃꯈꯣꯏꯒꯤ ꯊꯧꯖꯥꯜꯁꯨ ꯅꯤꯒꯅꯤ ꯍꯥꯏꯅ ꯋꯥꯉꯥꯡꯂꯣꯏꯗꯨꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯌꯨ.ꯑꯦꯁ.ꯑꯦ. ꯑꯃꯁꯨꯡ ꯏꯖꯔꯦꯜꯅ ꯏꯔꯥꯟꯗ ꯂꯥꯟꯗꯥꯈ꯭ꯔꯦ꯫ ꯇ꯭ꯔꯝꯞꯅ ꯏꯔꯥꯅꯤꯌꯟꯁꯤꯡꯗ ꯅꯈꯣꯏꯒꯤ ꯒꯚꯔꯟꯃꯦꯟꯠ ꯄꯥꯏꯁꯤꯜꯂꯣ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯌꯨ.ꯑꯦꯁ.ꯑꯦ. ꯑꯃꯁꯨꯡ ꯏꯖꯔꯦꯜꯅ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯏꯔꯥꯟꯗ ꯁꯥꯊꯤꯕ ꯑꯦꯇꯦꯛ ꯑꯃ ꯇꯧꯈ꯭ꯔꯦ ꯑꯃꯁꯨꯡ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯏꯔꯥꯅꯤꯌꯟꯁꯤꯡꯗ ꯅꯈꯣꯏꯒꯤ ꯒꯚꯔꯟꯃꯦꯟꯠ ꯄꯥꯏꯁꯤꯜꯂꯣ ꯑꯃꯁꯨꯡ 1967ꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯄꯥꯟꯗꯨꯅ ꯂꯥꯛꯂꯤꯕ ꯏꯁꯂꯥꯃꯤꯛ ꯂꯤꯗꯔꯁꯤꯞꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯂꯥꯟ ꯍꯧꯔꯣ ꯍꯥꯏꯅ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯑꯍꯥꯟꯕ ꯁ꯭ꯇ꯭ꯔꯥꯏꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯈꯔ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔ ꯑꯌꯥꯇꯣꯜꯂꯥ ꯑꯂꯤ ꯈꯥꯃꯦꯅꯩꯒꯤ ꯑꯣꯐꯤꯁꯀꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯃꯐꯝꯁꯤꯡꯗ ꯄꯥꯟꯈꯤꯕ ꯃꯥꯜꯂꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯐꯝ ꯀꯌꯥꯗ ꯑꯦꯇꯦꯛ ꯇꯧꯈꯤ ꯑꯃꯁꯨꯡ ꯀꯣꯅꯨꯡꯗ ꯃꯩꯈꯨ ꯀꯥꯕ ꯎꯏ ꯍꯥꯏꯅ ꯏꯔꯥꯟꯒꯤ ꯃꯦꯗꯤꯌꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯂꯣꯏꯔꯕ ꯃꯇꯝꯗ ꯅꯈꯣꯏꯒꯤ ꯒꯚꯔꯟꯃꯦꯟꯠ ꯄꯥꯏꯁꯤꯜꯂꯣ, ꯅꯈꯣꯏꯒꯤ ꯃꯤꯔꯣꯜꯁꯤꯡꯒꯤ ꯇꯥꯟꯖꯥ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯈꯛ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯇ꯭ꯔꯝꯞꯅ ꯁꯥꯊꯤꯕ ꯀꯝꯕꯦꯠ ꯑꯣꯄꯔꯦꯁꯟꯁꯤꯡ ꯆꯠꯊꯔꯤ ꯍꯥꯏꯅ ꯚꯤꯗꯤꯑꯣ ꯑꯃꯒꯤ ꯈꯨꯠꯊꯥꯡꯗ ꯂꯥꯎꯊꯣꯛꯈꯤ꯫ ꯍꯧꯈꯤꯕ ꯆꯍꯤ ꯀꯌꯥꯗ ꯅꯈꯣꯏꯅ ꯑꯃꯦꯔꯤꯀꯥꯒꯤ ꯃꯇꯦꯡ ꯅꯤꯗꯨꯅ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯀꯩꯗꯧꯉꯩꯗ ꯐꯪꯈꯤꯗꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ꯫ ꯇ꯭ꯔꯝꯞꯅ ꯂꯥꯎꯊꯣꯛꯈꯤꯕ ꯑꯗꯨꯗ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯗꯨꯅ ꯏꯖꯔꯦꯜꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯟꯌꯥꯍꯨꯅ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕ ꯑꯣꯄꯔꯦꯁꯟꯅ ꯊꯧꯅꯥ ꯐꯔꯕ ꯏꯔꯥꯅꯤꯌꯟ ꯃꯤꯌꯥꯝꯅ ꯃꯈꯣꯏꯒꯤ ꯂꯥꯏꯕꯛ ꯃꯁꯥꯅ ꯂꯦꯞꯅꯕꯒꯤ ꯐꯤꯚꯝ ꯁꯦꯝꯂꯒꯅꯤ ꯍꯥꯏꯈꯤ꯫ ꯒꯚꯔꯅꯔꯁ ꯀꯞ ꯏꯟꯚꯥꯏꯇꯦꯁꯟ ꯄꯣꯂꯣ ꯇꯨꯔꯅꯥꯃꯦꯟꯠꯇ ꯆꯤꯡꯈꯩ ꯍꯨꯟꯕꯅ ꯅꯨꯄꯥ ꯑꯃꯁꯨꯡ ꯅꯨꯄꯤꯒꯤ ꯋꯤꯅꯔ ꯑꯣꯏꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯍꯣꯔꯁ ꯔꯥꯏꯗꯤꯡ ꯑꯦꯟ ꯄꯣꯂꯣ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯊꯥ ꯑꯁꯤꯒꯤ 22ꯗꯒꯤ ꯅꯨꯄꯥꯒꯤ ꯇꯤꯝ 9 ꯑꯃꯗꯤ ꯅꯨꯄꯤꯒꯤ ꯇꯤꯝ 5ꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯏꯝꯐꯥꯜꯒꯤ ꯃꯄꯥꯜ ꯀꯥꯡꯖꯩꯕꯨꯡꯗ ꯆꯠꯊꯔꯤꯕ 32ꯁꯨꯕ ꯒꯚꯔꯅꯔꯁ ꯀꯞ ꯃꯦꯟꯁ ꯏꯟꯚꯥꯏꯇꯦꯁꯟ ꯄꯣꯂꯣ ꯇꯨꯔꯅꯥꯃꯦꯟꯠ ꯑꯃꯗꯤ 22ꯁꯨꯕ ꯒꯚꯔꯅꯔꯁ ꯀꯞ ꯋꯤꯃꯦꯟꯁ ꯄꯣꯂꯣ ꯇꯨꯔꯅꯥꯃꯦꯟꯠꯀꯤ ꯅꯨꯄꯥ ꯑꯃꯗꯤ ꯅꯨꯄꯤꯒꯤ ꯋꯤꯅꯔ ꯆꯤꯡꯈꯩ ꯍꯨꯟꯕ ꯄꯣꯂꯣ ꯀ꯭ꯂꯕ ꯀꯣꯡꯄꯥꯜꯅ ꯑꯣꯏꯈ꯭ꯔꯦ꯫ ꯉꯁꯤ ꯑꯍꯥꯟꯕ ꯒ꯭ꯔꯥꯎꯟꯗ ꯁꯥꯟꯅꯈꯤꯕ ꯅꯨꯄꯤꯒꯤ ꯐꯥꯏꯅꯦꯜꯗ ꯆꯤꯡꯈꯩ ꯍꯨꯟꯕ ꯄꯣꯂꯣ ꯀ꯭ꯂꯕꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯋꯤꯃꯦꯟ ꯄꯣꯂꯣ ꯇꯤꯝꯕꯨ ꯄꯥꯟꯖꯜ 3-2ꯗ ꯑꯃꯁꯨꯡ ꯑꯅꯤꯁꯨꯕ ꯒ꯭ꯔꯥꯎꯟꯗ ꯁꯥꯟꯅꯈꯤꯕ ꯅꯨꯄꯥꯒꯤ ꯐꯥꯏꯅꯦꯜꯗ ꯆꯤꯡꯈꯩ ꯍꯨꯟꯕ ꯄꯣꯂꯣ ꯀ꯭ꯂꯕ ꯀꯣꯡꯄꯥꯜꯅ ꯑꯦꯛꯁ ꯄꯣꯂꯣ ꯀ꯭ꯂꯕ ꯋꯥꯡꯈꯩꯕꯨ ꯄꯥꯟꯖꯜ 7-3ꯗ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯆꯤꯡꯈꯩ ꯍꯨꯟꯕ ꯄꯣꯂꯣ ꯀ꯭ꯂꯕꯅ ꯅꯨꯄꯥ ꯑꯃꯁꯨꯡ ꯅꯨꯄꯤꯒꯤ ꯋꯤꯅꯔ ꯑꯣꯏꯈꯤꯕꯅꯤ꯫ ꯅꯨꯄꯥꯒꯤ ꯋꯤꯅꯔ ꯑꯣꯏꯈ꯭ꯔꯕ ꯆꯤꯡꯈꯩ ꯍꯨꯟꯕ ꯄꯣꯂꯣ ꯀ꯭ꯂꯕꯇ ꯁꯦꯜꯒꯤ ꯃꯅꯥ ꯂꯨꯄꯥ70,000, ꯔꯅꯔꯁ ꯑꯞ ꯇꯥꯈ꯭ꯔꯕ ꯑꯦꯛꯁ ꯄꯣꯂꯣ ꯀ꯭ꯂꯕꯇ ꯁꯦꯜꯒꯤ ꯃꯅꯥ ꯂꯨꯄꯥ50,000, ꯁꯦꯃꯤꯐꯥꯏꯅꯦꯜ ꯆꯪꯕ ꯉꯝꯈ꯭ꯔꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯄꯣꯂꯣ ꯇꯤꯝ ꯑꯃꯗꯤ ꯕ꯭ꯂꯦꯛ ꯋꯥꯠꯁꯇ ꯁꯦꯜꯒꯤ ꯃꯅꯥ ꯂꯨꯄꯥ 10,000
ꯂꯣꯏꯅꯅ ꯁꯔꯨꯛ ꯌꯥꯈꯤꯕ ꯇꯤꯝꯁꯤꯡꯗ ꯁꯦꯜꯒꯤ ꯃꯅꯥ ꯂꯨꯄꯥ ꯂꯤꯁꯤꯡ ꯃꯉꯥ ꯄꯤꯈꯤ꯫